Ngarang nungthil pung ani dagi chaurakna pungkhai amarom len amasung nong yauna sitkiba kanba nonglei nushit aduna tidim lambida gari thoba yakide mi pumnamak imung dagi mapan thokpa ngamnakide hari aikhoigi Vishnupur district gi paumi somanandana pirakpa paugi matung inna nonglei nushit sitligai lambida satina mambana fit kungi arapada leiba potsak uba ngamkide numidang wairam pung taruk taba fawba len tumkide hari Nungsit aduna yum kaya humdokre, saksang kaya tin amata yaunadre, sangoy, sanggol ayamba dekre, Vishnupur district ki khwaidagi chawna, 𝗠𝗠𝗘𝗍 𝗠𝗠𝗡 𝗠𝗠𝗍 𝗠𝗔𝗣𝗍 Naransaina amasung thamna pokpida len oina pungkhai ama taki, district asigi atai mafam singda len yauna nong nungshit yamna kanna siki, Maramaduna 𝗠𝗘𝗘 asina kai hena mangtaki nong marakta numidang oisilakpana 𝗵𝗵𝗀𝗶 sembagi makholna pumnil ninki maraksida electric wire tatpana achauba awaba amasu oiki hari Ngarang nungthil pung ani dagi chaurakna pungkhai amarom len amasung nong yauna sitkiba kanba nonglei nushit aduna tidim lambida gari thoba yakide mi pumnamak imung dagi mapan thokpa ngamnakide hari aikhoigi Vishnupur district gi paumi somanandana pirakpa paugi matung inna nonglei nushit sitligai lambida satina mambana fit kungi arapada leiba potsak uba ngamkide numidang wairam pung taruk taba fawba len tumkide hari Nungsit aduna yum kaya humdokre, saksang kaya tin amata yaunadre, sangoy, sanggol ayamba dekre, Vishnupur district ki khwaidagi chawna, 𝗠𝗠𝗡𝗠 𝗠𝗔𝗣𝗠 𝗠𝗔𝗣𝗔𝗠 Naransaina amasung thamna pokpida len oina pungkhai ama taki, district asigi atai mafam singda len yauna nong nungshit yamna kanna siki, Maramaduna 𝗠𝗘𝗘 asina kai hena mangtaki nong marakta numidang oisilakpana 𝗵𝗵𝗀𝗶 sembagi makholna pumnil ninki maraksida electric wire tatpana achauba awaba amasu oiki hari